ꯃꯗꯨꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯕ ꯌꯥꯗꯕ ꯋꯥꯅꯤ ꯃꯥꯅ ꯑꯩꯈꯣꯏꯁꯨ ꯄꯤꯛꯁꯠꯍꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡꯁꯨ ꯇꯧꯍꯟꯕ ꯅꯣꯏꯅ ꯌꯥꯕꯒꯤ ꯑꯩ ꯌꯥꯔꯕꯅꯤ ꯍꯩ ꯌꯥꯍꯣꯕ ꯃꯥꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦꯅꯦ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯒꯨꯝ ꯆꯥꯎꯊꯣꯛꯍꯟꯕ ꯉꯝꯕꯗꯤ ꯃꯥ ꯃꯇꯣꯝꯇꯅꯤ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯕ ꯇꯥꯕꯅꯤꯅꯦ ꯚꯨꯠ ꯏꯕꯦꯝꯃꯒꯤ ꯃꯅꯥꯏ ꯑꯅꯤꯁꯤꯗꯤ ꯀꯣꯝ ꯃꯅꯨꯡꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯕꯣꯏꯔꯦ ꯀꯣꯝꯁꯤꯅ ꯀꯅꯥꯅ ꯇꯧꯔꯤꯕ ꯀꯅꯥꯅ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯄꯨꯄꯨ ꯇꯣꯝꯕꯅ ꯇꯧꯔꯤꯅꯤꯗꯅ ꯍꯦꯛꯇꯪ ꯃꯥꯏꯕ ꯅꯪꯕꯨ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯥꯏ ꯅꯪꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯕ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯐꯥꯎꯕ ꯐꯥꯕ ꯍꯧꯈ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯂꯩꯔꯦ ꯅꯃꯥꯏꯗꯨ ꯈꯔ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦ ꯏꯌꯥ ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯆꯥꯎꯊꯣꯛꯍꯜꯂꯨꯅꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯄꯨ ꯇꯣꯝꯕꯗꯨ ꯑꯩꯗꯤ ꯈꯪꯍꯟꯒꯦꯅꯦ ꯌꯥꯔꯦꯗ ꯍꯦꯛꯇꯪ ꯃꯥꯏꯕ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯅꯒꯨꯟ ꯍꯧꯖꯤꯛꯇ ꯈꯪꯂꯛꯏ ꯀꯣꯛꯄꯤꯛꯀ ꯅꯥꯇꯣꯟ ꯆꯥꯎꯒꯅ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯔꯦꯝ ꯑꯣꯏꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯍꯥꯟꯅ ꯈꯟꯅꯁꯤ ꯈꯟꯅꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯁꯨꯝ ꯄꯤꯛꯂꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯣꯝꯁꯤꯗ ꯀꯨꯝꯂꯁꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯧꯈꯠꯂꯨꯔꯁꯤ ꯍꯩ ꯀꯣꯛꯄꯤꯛ ꯍꯥꯏꯕ ꯌꯦꯇꯨꯝ ꯃꯥꯟꯕ ꯅꯀꯣꯛꯇꯨ ꯄꯤꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯈꯜꯁꯨ ꯌꯥꯎꯗꯦꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯅꯣꯏꯅ ꯀꯣꯝꯁꯤꯗ ꯀꯨꯝꯂꯒ ꯆꯥꯎꯈ꯭ꯔꯕ ꯚꯨꯠ ꯇꯝꯅꯔꯥꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯕ ꯍꯥ ꯁꯤꯗ ꯂꯥꯛꯏꯁꯤ ꯅꯪꯅ ꯍꯥꯏꯔꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯄꯨꯄꯨ ꯇꯣꯝꯕꯒ ꯇꯣꯅꯥꯎꯒ ꯍꯥꯟꯅ ꯊꯤꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯁꯥꯏ ꯃꯈꯩ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯅꯣꯏꯁꯦ ꯋꯥꯊꯤꯗꯤ ꯐꯖꯅ ꯉꯥꯡꯉꯤꯍꯦ ꯅꯣꯏꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯇꯣꯅꯥꯎꯁꯨ ꯐꯥꯕ ꯉꯝꯃꯣꯏ ꯄꯨꯄꯨ ꯇꯣꯝꯕꯁꯨ ꯐꯥꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯀꯣꯝ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯚꯨꯠ ꯑꯅꯤꯗꯨꯁꯨ ꯂꯧꯈꯠꯄ ꯉꯝꯃꯣꯏ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯑꯗꯨꯔꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯍꯣꯏꯗ ꯆꯠꯂꯒ ꯆꯥꯛ ꯍꯥꯎꯅ ꯆꯥꯔꯨꯔꯁꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯇꯅꯕꯀꯣ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦ ꯍꯥ ꯆꯦꯜꯂꯣ 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 ꯃꯁꯛꯁꯤꯡꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯗꯣꯡ ꯂꯥꯛꯑꯒ ꯀꯤꯗꯨꯅꯒ ꯆꯦꯜꯂꯤꯅꯦ ꯍꯩ ꯊꯥꯗꯣꯛꯅꯦ ꯍꯩ ꯑꯌꯣ ꯍꯩ ꯊꯥꯗꯣꯛꯅꯦ ꯍꯩ 이마 이마 지랍니다 ꯍꯧꯗꯣꯡꯗꯣ ꯂꯥꯛꯂꯗꯤ ꯀꯣꯛ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯄꯪ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯧꯗꯣꯡ ꯑꯃꯅ ꯐꯥꯎ ꯎꯁꯤꯠꯄꯤꯗ꯭ꯔꯒ ꯚꯨꯠ ꯇꯝꯅꯔꯥꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯟꯗꯣꯏꯅꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯣꯛꯄꯤꯛꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯤꯁꯛ ꯄꯤꯛꯂꯕꯅꯤꯅ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯍꯧꯗꯣꯡꯅ ꯐꯥꯎꯕ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯝꯗ ꯇꯥꯍꯧꯕ ꯇꯝꯅꯔꯥꯏ ꯑꯅꯤꯗꯣ ꯀꯔꯝꯅ ꯀꯟꯗꯣꯏꯅꯣ ꯍꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥ ꯑꯣꯏꯅ ꯌꯩꯔꯒ ꯐꯗꯧꯅꯤ ꯃꯥ ꯍꯧꯖꯤꯛ ꯐꯖꯅ ꯐꯨꯕ ꯌꯥꯔꯦ ꯃꯥꯗꯤ ꯃꯤꯇ꯭ꯔꯪꯁꯨ ꯍꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯃꯥ ꯁꯥꯎꯍꯜꯂꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯛꯇꯨꯅ ꯂꯩꯔꯅꯤꯅꯦ ꯅꯣꯏꯕꯣ ꯌꯥꯔꯦ ꯍꯦꯛꯇꯪ ꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯀꯣꯛꯄꯤꯛ ꯅꯥꯇꯣꯟꯖꯥꯎ ꯂꯥꯛꯑꯣ ꯃꯗꯨꯒꯤ ꯇꯝꯅꯔꯥꯏ ꯚꯨꯠ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯐꯥꯔꯨꯔꯁꯤ ꯍꯩ ꯅꯣꯏꯕꯨ ꯇꯧꯅꯨꯅꯦ ꯃꯗꯨ ꯐꯠꯇꯦꯅꯦ ꯅꯣꯏꯕꯣ ꯀꯤꯒꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯚꯨꯠꯁꯤ ꯃꯔꯤ ꯁꯨꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ
ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯆꯨꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯁꯨꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯀꯛꯄ ꯃꯈꯨꯠꯇꯨꯒ ꯃꯈꯣꯏꯒꯤ ꯃꯄꯤ ꯚꯨꯠ ꯇꯝꯅꯂꯥꯏꯗꯨꯒ ꯌꯥꯎꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤ ꯑꯍꯤꯡ ꯐꯥꯍꯧꯗꯕ ꯌꯥꯗꯦ ꯏꯁ ꯚꯨꯠ ꯃꯄꯤ ꯐꯥꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯣꯏꯗ ꯄꯨꯄꯨ ꯇꯣꯝꯕ ꯄꯨꯄꯨ ꯇꯣꯝꯕꯅ ꯚꯨꯠ ꯃꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯥꯎꯍꯟꯗꯧꯔꯤꯔꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯥꯏꯍꯧꯔꯤꯕ ꯑꯁꯤꯅꯤ ꯚꯨꯠ ꯃꯄꯤ ꯐꯥꯕꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯣꯏꯀꯣ ꯄꯨꯄꯨ ꯇꯣꯝꯕ ꯑꯉꯧꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯕꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯑꯇꯩ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯑꯗꯨꯒ ꯚꯨꯠ ꯃꯄꯤ ꯐꯥꯕꯒꯤ ꯊꯕꯛꯇꯨꯃꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯂꯅꯨ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏꯀꯣ ꯍꯩ ꯅꯈꯣꯏꯅ ꯅꯔꯤꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯈꯨꯟꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯅꯈꯣꯏꯅ ꯀꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯃꯝ ꯑꯊꯦꯡꯕꯗ ꯈꯨꯟ ꯂꯩꯀꯥꯏ ꯉꯥꯛꯇꯨꯅ ꯊꯝꯃꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯄꯨꯄꯨ ꯇꯣꯝꯕ ꯇꯨ ꯑꯥꯗ ꯀꯅꯥꯅꯣꯝꯃ ꯂꯥꯛꯂꯤꯁꯤ ꯌꯦꯡꯉꯨ ꯄꯤꯛꯇꯛꯀ ꯇꯧꯔꯗꯅ ꯃꯁꯤꯕꯨ ꯚꯨꯠ ꯃꯆꯥꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯚꯨꯠ ꯃꯆꯥ ꯂꯥꯛꯏ ꯍꯥꯏꯕ ꯏꯁ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯇꯧꯔꯤꯁꯦ ꯍꯩ ꯃꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯤꯛꯇ꯭ꯔꯨꯅꯤꯅꯦ ꯚꯨꯠ ꯃꯆꯥ ꯅꯠꯇꯦꯅꯦ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯗꯤ ꯍꯥ ꯅꯪꯕꯨ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤꯗ ꯂꯩꯔꯦ ꯍꯥꯏꯇꯥꯏꯅꯦ ꯑꯩ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯄꯦꯜꯂꯛꯇꯗꯨꯅ ꯚꯨꯠ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯦ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯅꯝꯂꯤꯕ ꯍꯥ ꯅꯅꯥꯏ ꯄꯤꯛꯇ꯭ꯔꯨꯅ ꯂꯝꯂꯩꯃ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯄꯥꯝꯖꯔꯨꯕꯅꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯁꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕꯅꯤ ꯃꯗꯨꯗ ꯑꯣꯏꯗ꯭ꯔꯗꯨꯅ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯩ ꯀꯞꯀꯅꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯗꯨꯗꯒꯤ ꯀꯔꯤ ꯇꯧꯔꯕ ꯍꯥ ꯂꯝꯂꯩꯃ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯣ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯑꯣꯟꯕ ꯑꯣꯏꯔꯝꯂꯦ 이씨, 뭐하기 와리시디 루리네 떠리세 나한 마카이 군다 마sak matau fajabi lamlai makaubi laisabi ama heke ui hairiba sidi but mapi aduna onba oireko ish anthokna kijakreda tawriba sidi Pupu Tomba ai nangonda pau ama pigi haiduna thirakpani aigi marup yahoba kokpik na tonjau khakta natana hentak maibasu but nupiduna pictru pixanan pictru se ai oidre makhoi oina oire but nupiduna tonauga Pupu Tomba ga phabagi thabaksu makhoina sinakhrabani mi masa oiraba makhoina Pupu Tomba ga tonauga phaba matikla makhoi laksana khangani ba mo madugi wana teta hauzik pudi yahoba hoisu makhoi bu hanagum chakto halu yade haiduna but nupiduda mai hauba makai saukrabani makhoi bu hanagi matawgumna sautho halu yadribagi maramna kari but nupidugi manai anidi Pupu Tomba na komsida pharaga thamedana makhoi si yaudrabadi but nupido mapangal yaudre adunani masidi matang yamna sare but makok phabagi thabak se hena laigadawri ado piktro nangna hauzik pambana kari aido makhoi mayamgi marakta kangdrum olabani hetak maibana sunungsidre yahoba kokpik na sunungsidre aduga podi be masu aiga khatnare atai lambi leitraduna Pupu Tomba gi manaktu oina laklibani Piktro
ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯪꯉꯣꯏꯒꯨꯝ ꯆꯣꯡꯗꯨꯅ ꯂꯩꯕ ꯅꯪꯗꯤ ꯄꯂꯦꯞꯐꯝ ꯂꯩꯈꯤꯔꯣꯏ ꯆꯣꯡꯒꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯀꯥꯟꯅꯗꯦ ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯒꯗꯧꯔꯤ ꯆꯣ ꯌꯨꯝꯗ ꯆꯠꯂꯣ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯂꯩꯒꯗꯧꯔꯤ ꯅꯈꯣꯏ ꯑꯅꯤ ꯀꯣꯝ ꯃꯅꯥꯛꯁꯤꯗ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩ ꯚꯨꯠ ꯃꯄꯤꯗꯨ ꯊꯤꯕ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯥ ꯍꯥꯟꯅ ꯐꯥꯔꯕꯗꯤ ꯑꯀꯛꯄ ꯃꯈꯨꯠꯇꯨꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯇꯝꯅ ꯂꯥꯏ ꯃꯅꯥꯛ ꯑꯁꯤꯗ ꯁꯪꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯣꯏꯅꯦ ꯄꯨꯄꯨ ꯇꯣꯝꯕ ꯃꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯝ ꯇꯧ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯣꯝꯁꯤ ꯁꯪꯂꯒ ꯂꯩꯔꯝꯃꯨ ꯌꯦꯡꯉꯨꯟꯗꯁꯦ ꯃꯥꯅ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯔꯒ ꯃꯀꯣꯛꯀꯁꯦ ꯃꯅꯤꯡ ꯃꯃꯥꯡꯗ ꯊꯣꯛꯂꯒ ꯌꯦꯡꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯃꯥꯏ ꯅꯨꯃꯤꯠ ꯀꯩꯁꯜꯂꯒ ꯍꯧꯗꯣꯡ ꯁꯥꯔꯒ ꯂꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯈꯣꯏꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ ꯇꯣꯅꯥꯎꯒ ꯄꯨꯄꯨ ꯇꯣꯝꯕꯒꯗꯤ ꯀꯗꯥꯏ ꯍꯦ ꯇꯣꯅꯥꯎꯒ ꯄꯨꯄꯨ ꯇꯣꯝꯕꯒ ꯀꯗꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯒ ꯂꯩꯔꯒ ꯇꯣꯅꯥꯎꯒ ꯄꯨꯄꯨ ꯇꯣꯝꯕꯒ ꯀꯔꯝꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯃꯣꯏ ꯐꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯧꯗꯣꯡꯅ ꯐꯥꯎ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯅꯪ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯅꯪ ꯐꯖꯅ ꯄꯨꯊꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯅꯤ ꯅꯪ ꯐꯨꯔꯒ ꯂꯣꯏꯅ ꯊꯣꯛꯀꯗꯕꯅꯤ 이야 삐뚤 삐끗 너코이나 아이고 포기 해봐 ngomladi hu ikut asida tak paraga amaman ta thoke 이씨 마기씨 아이코야 아바만 파라가 짜게 하이리네 씨 already 아이 ngamro he nahasa 아이디 지ele he ꯆꯥꯛ ꯃꯥꯏꯕ ꯍꯥꯏꯕ ꯃꯤꯀꯤꯠꯁꯤ ꯅꯪ ꯀꯤꯃꯜꯂꯤꯍꯦ ꯉꯁꯤ ꯂꯧꯔꯒ ꯆꯥꯎ ꯅꯪ ꯉꯥꯇꯣꯟ ꯆꯥꯎ ꯅꯪꯁꯨ ꯈꯪꯅꯤ ꯅꯪ ꯑꯩꯅ ꯐꯥꯗꯅ ꯆꯥꯒꯅꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯤꯗ꯭ꯔꯥ ꯍꯧꯖꯤꯛ ꯆꯥꯊꯣꯛꯂꯣꯔ ꯅꯪ ꯑꯃꯗꯤ ꯆꯥꯎꯅꯦ 이야 하이 아뽕봐 미기 공다 거리기 찍으리 나를 내려디 알기 마이도 보내 꼬픽 하이버에 좀 말봐 뭐니 뿌주기에 마마이드 끼냐 틀려 하니까 미기 막 공지 찍리 주고 가리기 좀 해봐 냥수 나 치려 그래 싸우고 이야 ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯊꯤ ꯂꯧꯔꯒ ꯆꯥꯎ ꯀꯥꯏꯅ ꯅꯪ ꯅꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯈꯪꯅꯤ ꯅꯪ ꯁꯛꯇꯥꯁꯤꯒ ꯌꯦꯡꯉꯨꯅꯦꯁꯦ ꯊꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯃꯔꯤꯜꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯑꯩꯅ ꯑꯗꯨ ꯍꯥꯏꯅꯨ ꯍꯥꯏꯔꯒ ꯅꯪ ꯍꯩ ꯑꯄꯛ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟ ꯊꯤꯜꯂꯨ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯤꯜꯂꯛꯏꯅꯦ ꯅꯪ ꯑꯩꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯉꯥꯛꯇꯅꯤ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯇꯣꯅꯥꯎ ꯊꯤꯒꯅꯤ ꯉꯥꯏꯈꯣ ꯑꯩꯅ ꯇꯣꯅꯥꯎ ꯀꯩꯗꯧꯕꯒꯤ ꯊꯤꯒꯅꯤ ꯍꯥꯏꯕꯒꯦ ꯃꯈꯣꯏꯅ ꯄꯥꯝꯕꯗꯤ ꯂꯝꯂꯩꯃ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯈꯣꯏꯅ ꯄꯥꯝꯕꯗꯤ ꯂꯝꯂꯩꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯝꯂꯩꯃ
ꯑꯩ ꯂꯝꯂꯩꯃ ꯑꯣꯜꯂꯒ ꯂꯩꯕꯅ ꯐꯔꯅꯤ ꯑꯩ ꯇꯣꯅꯥꯎꯕꯨ ꯊꯤꯗꯕ ꯌꯥꯗꯦ ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯍꯨꯔꯥꯟꯈꯤꯕꯅꯤ Ish, ngasai makai kiramdraga hojikta amu kige tawraisina karigino ngasai masi pama butuna chenkridu tasina ai kiraga cheli jala natraga khadrak tawraga ai yumdagi tholoknaba sili jala is swaidaga amu mafam marang khangdana tanarakladi mathong kaya chadu mandeda lamlaima Nangna athieng basida lambi sida leptun leirami sibu ai ngairamiro ha Mani ta to now ai nang lakpa ngairamini nang gai ga unaduna wari sana kidaba su kuiri ado nang bu karam tawrige nungairibro Nungairiye ado nangdi nungairibo ta to now na athieng ba hingsta lambi da thoklakli sina karige aina lambi da thorakli se but phuba thorakli ni ne ngasai da su lamhen ba but khara phajana phuraga thakrabani ai ubada kiduna dum chenkhrabani adudagi ri pupu to mana dum tanakhre kari hai ba nang na but makai pupu da tan krai ba aduga pupu to mana muk tanakra ba lamlaima aina but phurui haraga nangna khangsau sauruk iduna karigino sauwana ida ta to now nangna but phuraga tali hai da sum ngaktuna tawbanida ado ekhoi ni athieng basida soida lepa wari sana base au basing na uragi ina gangnarani asikpa mapham mi pung ta da mapham amada satlaga ekhoi ni wari phasana sanarurase lao maduna pharani lamlaima lao chalasi karigino nangina kusina asuyamne ingisina haima ai hausikta yumda sak thonglamani adogini oh aide nangna thongba chaktu amukta chaning khreda lamlaima lao ai khoini wari chikthanarusi lao